ꯃꯣꯅꯥꯗꯣ ꯏꯁꯧ ꯂꯥꯡꯗꯅ ꯂꯥꯛꯄꯅ ꯂꯥꯏꯖꯨ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯄꯗ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥ ꯑꯃꯗ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯍꯦꯛ ꯊꯦꯡꯖꯤꯜꯂꯨꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯣꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯣꯅꯥꯗꯤ ꯇꯨꯒꯦ ꯇꯧꯕꯗꯨꯗ ꯈꯔ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯀꯟꯇꯛꯅ ꯂꯥꯎꯔꯛꯏ꯫ ꯅꯃꯤꯠꯇꯨ ꯌꯦꯡꯉ ꯆꯠꯄ ꯀꯩꯗꯧꯒꯦ? ꯏꯆꯥꯎ ꯆꯥꯎꯅ ꯆꯠꯂꯤꯕ ꯑꯩꯁꯦ ꯎꯗꯈꯩ ꯊꯦꯡꯖꯤꯜꯂꯛꯏꯗꯣ, ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯄꯤꯌꯨꯔꯣ? ꯅꯨꯄꯥꯗꯣ ꯇꯞꯅ, ꯁꯣꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯣꯅꯥ ꯇꯥꯟꯅꯔꯛꯄ ꯂꯤꯌꯣꯁꯨ ꯄ꯭ꯔꯕꯞ ꯆꯪꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯪꯈ꯭ꯔꯕꯅꯤ ꯃꯣꯅꯥꯗꯤ ꯃꯆꯤꯟꯗꯣ ꯂꯦꯞꯇꯦ꯫ ꯃꯩꯇꯩ ꯃꯆꯥꯒꯤ ꯁꯣꯏꯔꯒ ꯁꯣꯔꯤꯅ ꯂꯣꯏꯁꯤꯟꯒꯦ ꯈꯟꯕꯒꯤ ꯊꯕꯛꯇꯣ ꯇꯧꯅꯨ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯅꯃꯤꯠ ꯅꯅꯥꯗꯣ ꯃꯨꯟꯅ ꯌꯦꯡꯉ ꯆꯠꯂꯨ꯫ ꯃꯤꯉꯣꯟꯗ ꯋꯥꯏꯕꯩ ꯐꯕꯅꯤ, ꯒꯥꯔꯤꯗꯒ ꯋꯥꯏꯁꯤꯜꯂꯗꯤꯅꯦ ꯇꯤꯠ ꯇꯤꯠ ꯂꯥꯎꯅ ꯍꯣꯜꯂꯤꯕ ꯃꯤꯍꯨꯜꯗꯣ ꯈꯨꯗꯛꯇ ꯇꯠꯇꯣꯏꯅꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯐꯤꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯄ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯂꯤꯌꯣꯁꯨ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯣꯅꯥꯕꯨ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏ꯫ ꯉꯥꯅꯨꯃ, ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ, ꯉꯥꯅꯨꯃꯣ꯫ ꯃꯣꯅꯥꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯁꯣꯡꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯀꯥꯔꯟ ꯇꯥꯏꯁꯦ? ꯂꯤꯌꯣ ꯅꯣꯛꯃꯤ꯫ ꯑꯩꯕꯨ ꯀꯔꯥꯏ ꯀꯥꯔꯟ ꯇꯥꯔꯪꯉꯤ? ꯅꯪꯅ ꯁꯥꯎꯔ ꯆꯠꯈ꯭ꯔꯤꯗꯨ ꯑꯩꯅ ꯇꯥꯟꯅꯕꯤꯔꯛꯅꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯇꯥꯟꯅꯔꯛꯄꯅꯤ ꯀꯩꯅꯣ꯫ ꯃꯣꯅꯥꯗꯣ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏ꯫ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯅ ꯂꯥꯎꯔꯛꯏ꯫ ꯂꯩꯍꯧꯔꯣ ꯅꯪ꯫ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯌꯣꯅ ꯈꯨꯗꯥꯡꯗꯨ ꯇꯥ ꯄꯥꯏꯈ꯭ꯔꯦ꯫ ꯃꯣꯅꯥꯁꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯂꯥꯎꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯌꯣꯒꯤ ꯃꯥꯏꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯁꯦꯔꯤꯌꯁ ꯑꯣꯏꯕꯒꯤ ꯃꯃꯤ ꯑꯃ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ꯫ ꯂꯤꯌꯣ ꯇꯞꯂꯞꯅ, ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯃꯣꯅꯥꯁꯨ ꯍꯟꯗꯦ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯄꯩꯔꯞ ꯌꯦꯡꯂ ꯈꯨꯝꯃꯛꯏ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯅꯣꯏꯒꯤ ꯁꯤꯇꯤꯒꯨꯝꯅ ꯆꯥꯎꯈꯠꯇꯕ ꯃꯕꯨꯛ ꯐꯠꯇꯕꯗꯣ ꯇꯧꯅꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯩ, ꯃꯤꯅ ꯇꯧꯕꯗ ꯌꯦꯡꯁꯤꯟꯅꯗꯦ꯫ ꯍꯣꯏꯕ, ꯑꯗꯣ ꯃꯇꯝꯁꯦ ꯈꯪꯍꯧꯔꯣꯏꯕ, ꯅꯣꯡꯁꯨ ꯌꯥꯝ ꯃꯪꯉꯤ, ꯑꯩꯈꯣꯏꯕꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯆꯤꯟꯗꯣ ꯈꯨꯝꯃꯛꯇ꯭ꯔꯦ, ꯃꯁꯥꯗꯣ ꯄꯨꯔꯥ ꯂꯩꯁꯤꯜꯂꯛꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯤ꯫ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ, ꯅꯪ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ꯫ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ? ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯥꯟꯅꯕꯤ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ? ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ? ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯇꯥꯟꯅꯕꯤ ꯁꯥꯟꯅꯕ ꯁ꯭ꯇꯦꯖꯇꯤ ꯂꯥꯟꯊꯣꯛꯆꯔꯕꯗꯣ꯫ ꯂꯤꯌꯣꯁꯨ ꯅꯣꯛꯃꯤ ꯃꯣꯅꯥꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯣꯔꯛꯂꯦ꯫ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯅꯣꯡꯖꯨ ꯄꯟꯊꯥꯎ ꯑꯃꯒꯨꯝ ꯂꯦꯞꯇꯅ ꯆꯨꯕ ꯅꯣꯡꯅꯤ꯫ ꯈꯔ ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯃꯔꯨ ꯄꯤꯛꯅ ꯇꯞꯅ ꯈꯤꯛꯂꯛꯏ꯫ ꯈꯨꯡꯒꯪ ꯑꯣꯏꯔꯕꯁꯨ ꯂꯝꯕꯤ ꯄꯔꯦꯡꯗꯨ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯊꯥꯟꯕꯅ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯤ꯫ ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ꯫ ꯅꯣꯡ ꯃꯀꯨꯞ ꯆꯨꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯒꯤ ꯃꯩꯉꯥꯜꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ, ꯑꯀꯣꯏꯕꯒꯤ ꯐꯖꯕꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯉꯤ꯫ ꯂꯤꯌꯣ ꯋꯥꯈꯜꯗꯣ ꯄꯨꯡꯏꯪ ꯏꯪꯕꯒꯨꯝ ꯈꯜꯂꯤ꯫ ꯆꯠꯅ ꯃꯣꯅꯥꯗ ꯇꯞꯅ ꯍꯥꯏꯔꯤ꯫ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯋꯥꯈꯜ ꯌꯥꯝ ꯏꯪꯉꯤꯗ꯫ ꯅꯣꯏ ꯁꯤꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤꯅ ꯕꯦꯡꯒꯨꯟ ꯈꯣꯡꯕꯗꯣ ꯇꯧꯗꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯤ꯫ ꯍꯣꯏꯅꯦ, ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯆꯨꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯣ ꯉꯥꯅꯨꯃ, ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯗꯅ꯫ ꯃꯣꯅꯥꯗꯣ ꯂꯤꯌꯣꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ? ꯂꯥꯏꯖꯗꯣ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯣ? ꯃꯣꯅꯥ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯏꯖ ꯌꯥꯝ ꯍꯪꯉꯤꯁꯦ? ꯅꯪ ꯂꯥꯏꯖ ꯄꯥꯝꯃꯤꯔꯣ? ꯂꯤꯌꯣ ꯇꯞꯅ, ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯖꯤꯜꯂꯛꯏꯅꯤ꯫ ꯈꯣꯟꯖꯦꯜ ꯈꯔ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯕꯦꯁꯂꯣꯞ ꯆꯦꯡꯖꯪꯕꯗꯣ ꯑꯗꯨꯅ ꯍꯣꯞ ꯁꯥꯒꯠꯂꯤꯗꯨ ꯅꯨꯄꯥ ꯀꯣꯏꯔꯝꯃꯗꯤꯅꯦ ꯍꯣꯞꯇ ꯕꯤꯗꯥꯏ ꯇꯧꯒꯗ꯭ꯔꯅ ꯍꯪꯕꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯀꯣꯏꯗꯃꯤꯗ, ꯅꯨꯄꯥ ꯀꯥꯏꯅ ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯥꯒ ꯀꯣꯏꯖꯔꯛꯑꯝꯈꯤꯔꯣꯏ꯫ ꯏꯁ, ꯅꯪꯅ ꯈꯪꯕꯤꯔꯤꯕ, ꯃꯤ ꯂꯣꯏꯅ ꯀꯣꯏꯔꯝꯃꯗꯤ? ꯃꯣꯅꯥꯗꯣ ꯀꯟꯇꯛꯅ, ꯑꯩꯅ ꯈꯪꯗ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ? ꯏꯕꯥꯅꯤꯒꯤ ꯃꯔꯛꯇꯅꯦ ꯋꯥ ꯂꯣꯠꯅꯗꯦ, ꯂꯣꯟꯅ ꯀꯣꯏꯕ ꯀꯥꯏꯅ꯫ ꯋꯥ ꯂꯣꯠꯅꯗꯦꯅ ꯏꯕꯥꯅꯤ ꯀꯣꯏꯅꯕꯁꯤꯁꯨ ꯂꯥꯏꯖꯗ ꯍꯥꯏꯗꯣꯛꯇꯣꯏꯔꯣ? ꯋꯥꯍꯩꯗꯨꯗ ꯃꯣꯅꯥꯗꯣ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯗꯤ ꯅꯣꯛꯇꯨ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯣꯅꯥꯅ, ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯒꯤ ꯅꯪꯒꯩꯒ ꯀꯣꯏꯅꯈꯤꯒꯦ? ꯅꯪꯅ ꯏꯕꯥꯅꯤ ꯀꯣꯏꯅꯕ ꯀꯥꯏ ꯍꯥꯏꯗꯨꯅ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯍꯥꯟꯗꯤ ꯇꯧꯔꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤ ꯀꯣꯏꯅꯩ ꯅꯠꯇ꯭ꯔꯣ? ꯇꯥꯅꯤꯡꯗꯦ, ꯀꯥꯏꯗꯩ ꯀꯣꯏꯅꯕꯅꯣ? ꯏꯁ, ꯃꯥꯗꯤ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯐꯔꯤꯖꯥꯠꯅꯤꯅ꯫ ꯁꯣꯅꯣ ꯆꯨꯕ ꯅꯪꯒꯅꯦ ꯑꯩ ꯀꯣꯏꯅꯕꯒ ꯉꯝꯖꯔꯣꯏ꯫ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯂꯤꯌꯣꯗ ꯋꯥꯍꯩꯗꯨꯗ ꯃꯥꯏꯊꯣꯡ ꯆꯠꯍꯟꯖꯤꯜꯂꯤ꯫ ꯎꯠꯊꯣꯛꯄ ꯍꯩꯇꯕꯒꯤ ꯋꯥꯅꯤ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯣꯅꯥꯕꯨꯗꯤ ꯇꯁꯦꯡꯅ ꯈꯟꯖꯈ꯭ꯔꯦ꯫ ꯂꯤꯌꯣꯅ ꯆꯠꯄ ꯂꯦꯞꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯂꯤꯌꯣ ꯇꯞꯅ,
ꯌꯨꯝꯁꯤ ꯌꯧꯗꯣꯔꯦ ꯅꯪ ꯆꯪꯉꯨꯔꯣ ꯃꯩꯔꯥꯕꯣꯏꯅ ꯍꯪꯉꯛꯑꯗꯤ ꯑꯩ ꯒꯥꯔꯤꯗ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏꯅ ꯍꯥꯏꯌꯨ ꯃꯥꯏꯊꯣꯡꯗ ꯁꯨꯛꯊꯈꯤꯕꯗꯨꯗ ꯃꯣꯅꯥꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯛꯏ ꯑꯩ ꯇꯣꯝꯗ ꯆꯪꯕ ꯇꯜꯂꯤ ꯄꯨꯂꯞ ꯆꯪꯃꯤꯟꯅꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯤꯒꯦ ꯑꯗꯨꯝ ꯆꯪꯉꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯃꯣꯅꯥꯗꯣ ꯋꯥꯁꯨ ꯉꯥꯡꯗ ꯂꯤꯌꯣꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯅꯪꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯤꯌꯣꯁꯨ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯅ ꯃꯣꯅꯥꯅ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯔꯛꯏ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯃꯤꯍꯜꯒꯤ ꯈꯣꯡꯖꯦꯜꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ 1080 ꯌꯧꯈ꯭ꯔꯦ ꯃꯃꯤꯠ ꯎ ꯃꯅꯥ ꯑꯣ ꯃꯇꯧꯗꯨꯗ ꯃꯣꯅꯥꯗꯤ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯇꯞꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯂꯤꯌꯣꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯣꯡ ꯀꯟꯁꯤꯜꯂꯛꯇꯣꯔꯦ ꯆꯪꯃꯤꯟꯅꯔꯁꯦ ꯉꯥꯅꯨꯄꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅꯒ ꯈꯨꯗꯥꯡ ꯄꯥꯏꯕꯤꯔꯛꯄꯗꯣ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯣꯅꯥꯒ ꯂꯨꯍꯣꯡꯉꯒ ꯃꯆꯥ ꯃꯁꯨ ꯂꯩꯕꯩ ꯋꯥꯈꯜ ꯌꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯤꯒꯤ ꯑꯣꯏꯅ ꯋꯥꯍꯩ ꯑꯃ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯁꯥꯎꯕꯨ ꯁꯥꯎꯅꯔꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯧꯁꯤ ꯑꯉꯛꯄꯅꯤ ꯃꯄꯥꯡ ꯀꯥꯏꯅꯗꯧꯔꯕ ꯆꯦꯛꯂꯥ ꯀꯅꯥꯕꯨ ꯅꯣꯡꯗꯝꯕꯅ ꯆꯦꯡ ꯈꯨꯖꯨꯞ ꯍꯩꯊꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯖꯕꯒꯨꯝ ꯂꯩ ꯃꯄꯨꯟꯁꯤꯒꯤ ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯤꯕ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯏꯔꯥꯡꯅ ꯉꯝꯈꯤꯗꯨꯅ ꯇꯣꯟ ꯍꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯇꯣꯟꯅ ꯃꯥ ꯇꯧꯖꯒꯦ ꯍꯥꯏꯕꯒ ꯇꯥꯕꯤꯗꯈꯩ ꯊꯣꯡꯂꯤꯕꯅꯤ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯨꯡꯗꯨꯗꯤ ꯒ꯭ꯌꯥꯁ ꯂꯩꯕ ꯅꯠꯇꯕꯅ ꯁꯤꯡꯗ ꯊꯣꯡꯕꯅꯤ ꯇꯣꯟꯅꯤ ꯃꯤ ꯍꯩꯅꯔꯝꯃꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯆꯔꯤ ꯗꯗꯥ ꯑꯩ ꯇꯧꯔꯒꯦ ꯁꯨꯝ ꯐꯝꯃꯤꯁꯤꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯕꯤꯔꯨꯔꯣ ꯅꯊꯟꯗ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯊꯣꯡꯕꯤꯕꯅꯦ ꯊꯣꯡꯃꯤꯟꯅꯔꯁꯤ ꯀꯩꯗꯧꯔꯒꯦ ꯌꯥꯅꯤꯌꯦ ꯑꯦꯟꯖꯥꯡ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯏꯔꯣꯝꯕ ꯐꯨꯠꯀꯗꯕꯇ ꯉꯥꯏꯔꯦ ꯑꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯍꯧꯔꯒꯦ ꯅꯪꯅ ꯌꯥꯔꯁꯨꯅꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯗꯥꯏ ꯏꯔꯣꯝꯕꯒꯤ ꯃꯆꯜꯗꯨ ꯁꯦꯝꯕ ꯂꯣꯏꯔꯗꯤ ꯄꯤꯔꯛꯑꯣ ꯑꯩꯅꯦ ꯐꯝꯅ ꯊꯥꯡꯒꯠꯈ꯭ꯔꯒꯦ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯧ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯈꯪꯕ ꯁꯥꯔꯒ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯟꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯊꯥꯡꯗꯨꯃꯒ ꯑꯦꯟꯁꯥꯡ ꯁꯦꯝꯂꯤꯅꯦ ꯇꯧꯔꯤꯗꯣ ꯔꯣꯕꯔꯠꯇꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯦꯟꯖꯥꯡ ꯑꯣꯠꯂꯨꯕꯒꯤ ꯈꯥꯕꯩꯗꯨꯅꯤ ꯀꯩꯅꯤ ꯃꯈꯨꯠꯅ ꯈꯨꯗ ꯉꯥꯛꯂꯒ ꯈꯥꯕꯩ ꯄꯥꯏꯔꯒ ꯂꯦꯝꯍꯧꯕ ꯈꯨꯠꯁꯥ ꯈꯔꯗꯨꯅ ꯃꯀꯣꯛꯇꯨ ꯉꯥꯛꯂꯒ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯛꯇꯨꯅ ꯇꯣꯟꯅ ꯇꯧꯔꯤꯗꯨ ꯌꯦꯡꯂꯤ ꯌꯦꯡꯅ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯧꯅꯤ ꯆꯥꯛꯈꯨꯝ ꯑꯅꯥꯟꯕꯗꯨꯗ ꯃꯁꯥ ꯁꯤꯠ ꯅꯥꯟꯅ ꯔꯣꯕꯔꯠꯅ ꯐꯝꯕꯗꯣ ꯅꯨꯡ ꯃꯔꯛꯇ ꯏꯔꯪ ꯂꯪꯕ ꯁꯅꯥ ꯑꯃꯇꯥꯒꯨꯝ ꯇꯣꯉꯥꯟ ꯎꯔꯦ ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯌꯦꯡꯁꯤꯜꯂꯨꯗꯦ ꯍꯩꯅꯗꯕꯁꯨ ꯄꯣꯛꯂꯨꯗꯦ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯌꯨꯝꯊꯛꯇꯒꯤ ꯎꯔꯛꯄ ꯅꯣꯡꯒꯤ ꯃꯀꯨꯞꯇꯨꯅ ꯃꯥꯏꯗ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯔꯣꯕꯔꯠꯇꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯏꯁꯤꯡ ꯇꯥꯔꯛꯂꯤꯕꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯈꯟꯅ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯈꯠꯂꯤ ꯏꯅ ꯀꯨꯞꯂꯤꯕ ꯃꯊꯛꯇꯨꯗꯒꯤ ꯅꯣꯡ ꯌꯨꯔꯛꯇꯨꯅ ꯇꯞꯅ ꯇꯥꯔꯤꯕꯗꯨ ꯎꯔꯛꯏ ꯌꯨꯔꯤꯕ ꯃꯐꯝꯗꯨ ꯃꯥꯒꯤ ꯃꯐꯝ ꯈꯛꯇ ꯇꯣꯟꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗꯁꯨ ꯌꯨꯁꯤꯜꯂꯛꯏ ꯃꯊꯛꯇ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯣ ꯇꯣꯟꯅ ꯇꯥ ꯌꯦꯡꯂꯛꯏ ꯏꯁꯤꯡ ꯆꯣꯠꯂꯛꯄꯒꯤ ꯇꯣꯟꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯃꯆꯤꯗꯨꯗ ꯃꯃꯥꯏꯗꯣ ꯅꯟꯁꯤꯟꯈꯤꯕꯒ ꯍꯦꯛ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯔꯣꯕꯔꯠꯁꯨ ꯅꯨꯡꯁꯤꯕꯤ ꯅꯣꯡ ꯆꯣꯠꯂꯤ ꯃꯇꯥꯒꯨꯝ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯨꯈꯝ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯇꯣꯟꯒꯤ ꯃꯀꯣꯛ ꯋꯥꯏꯗ ꯈꯟꯖꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯇꯣꯟꯁꯨ ꯔꯣꯕꯔꯠꯇ ꯉꯛꯅ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯔꯣꯕꯔꯠꯅ ꯇꯞꯅ ꯅꯣꯡ ꯌꯨꯔꯦ ꯆꯣꯠꯀꯅꯤ ꯑꯦꯟꯁꯥꯡ ꯁꯦꯝꯕꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯇꯣꯟꯗꯣ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯍꯩꯅꯗꯕꯁꯨ ꯄꯣꯛꯆꯩ ꯌꯥꯅꯤꯌꯦ ꯃꯔꯨ ꯑꯃꯃꯝꯁꯤꯅ ꯆꯣꯠꯇꯅ ꯀꯌꯥꯝ ꯆꯣꯠꯇꯣꯏꯅꯣ ꯃꯔꯨ ꯑꯃꯃꯝ ꯑꯣꯏꯔꯁꯨꯅꯦ ꯅꯣꯡꯂꯤꯛꯅ ꯆꯣꯠꯄꯁꯦ ꯏꯁꯥ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤꯕ ꯈꯪꯍꯧꯗꯕꯅꯤ ꯇꯞꯅ ꯇꯥꯔꯛꯄꯗꯨꯗ ꯍꯦꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯅꯦ ꯊꯃꯣꯏꯒꯤ ꯄꯨꯂꯨꯞ ꯂꯩꯔꯝꯃꯤꯁꯤꯅꯤ ꯇꯣꯟ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯗꯗꯥ ꯀꯩ ꯍꯥꯏꯅꯣ ꯑꯃꯗꯨꯗꯤ ꯅꯣꯡ ꯆꯣꯠꯄꯩ ꯋꯥꯔꯤꯗꯤ ꯍꯦꯟꯗꯣꯛꯇꯅ ꯃꯁꯥ ꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯖꯗꯅ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯌꯥꯎꯊꯣꯛꯈ꯭ꯔꯦ ꯏꯀꯥꯏ ꯈꯪꯕ ꯃꯤ ꯅꯠꯇꯕꯅ ꯊꯧꯁꯥꯗ ꯍꯥꯏꯔꯛꯏ ꯁꯦꯝꯕꯗꯨ ꯂꯣꯏꯁꯤꯜꯂꯣ ꯇꯣꯟꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯑꯦꯟꯁꯥꯡ ꯑꯃꯨꯛ ꯁꯦꯝꯂꯒ ꯂꯩꯈ꯭ꯔꯦ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯈꯥꯕꯩ ꯄꯥꯏꯔꯒ ꯑꯇꯣꯞꯄ ꯃꯈꯨꯞꯇꯨꯅ ꯄꯨꯈꯝꯗꯨ ꯄꯥꯏꯔꯒ ꯇꯣꯟꯗ ꯈꯟꯕꯤꯔꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯇꯣꯟꯗꯗꯨꯃꯛ ꯌꯦꯡꯂꯤ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯜꯂꯒ ꯃꯤꯄꯥꯏꯕꯁꯨ ꯇꯧꯗꯦ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯤꯠꯐꯝ ꯍꯣꯡꯗ ꯇꯣꯟꯕꯨ ꯌꯦꯡꯂꯒ ꯂꯩ
Matamna tapna tapna hausinkhibana cha ising toklaba tong makhoi yumda hankhre. Mairambadi chaningde haiduna chakhine manasu chaiba singdo loishinba yawbiramlaga mapana anaba laihobana mayumda amu hankre. Asumna numitto harau harau loishinkre. Ngasidi Sunday ni naubusu school chatte nong matai na drikai iruzaw yadaba mak nang ngasidi ngantana iruza thoklaga ngarang mairaba na piramba dressing dudagi phaza bakhalaga sasa sachinkre. Sumang wai taiduna leiramba laizadi mokpagi matawdu chei chathokpada nana setkadaba phiroldo amu molhalagero nong hangkibada ngairi lekho maraksida phidu motkani yam thonong do chalo. Mache no ngang ni du ta da khai naw bu ka chen laga masam do amu hali. Laizadi naw bu ying laga hena chei ai na ai se bu kana do no angang nang mi usitiro ai la tege de na phidu yam thon hong do naw bu do kan tak na as je nang se do ngangi ibai lak tu ni adui ke ba naw bana pangang nang li baning dena amuk su chei noi na pa gi na bai ro ibai na nungai ba mu yauri ne nang mi bu nang ti ga la ka dro chatlo hai bani ko naw ba khungu angang ba do loina mot la ni hai ba machi na pangang nang ba du da naw bu machin du tum thok langa imung da prabab changkhre naw ba sang ki ba do hai pe yeng laga sumang wai tai ba do loisini taina machin da somum soli kari mantra bu tobi khrabano angang sibo mangon da pu a hi ngawri machi ngawhan ba pelak ta na angang si amu yahan bi re ba makuk tu fet hairanga nong fet ka satori tanjano da thonga lom na gari horn a ubama khangkong khongsilak pa da khangpre khangi khalam wa khalu chai khairaga ma bo khangalam i boining dana masa do happy chap tharanga pisum arai ke suklanga thonga lom da yinglei adobo thangna ba mikopta sukla ba pisuk to lepki khajik lamna ki tamna lak thongna khre thongal hek mapanda bullet to kham da nei ba no pando madu ubada laiza holamba sordo happy thingi black color gi plain shirt to gi mathakta black color gi leather jacket ama litli denim jeans ka hina tight oidaba ama setli aduga nupano gi boot masaka hina nanba amuba masu tongli samduni mahausa go wax tairaga loina haigatli musuk muba sit nanba sunglass amaso masan nana upli thongal manakta paring horiba wa maraktudagi lisinlak panusha mangalduna pakhangi maithokto kophet kafet yeneri laizana chep thaduna yenglakpado uraduna hai bagi maongda makhutto hairaga apo mamaya ani do ulaga rashi leiba minok ama noksilai matangduda laiza naimaida ngaklaga leiramba makhutto khangson sondarakduna naibang makhada upsinge tawi Mangi mataw yingliba mairabasu noklaga mamaydo tapna leithokre thongzin marumda leiramba nawbasu mairaba ubada paike chenthorei laizasu nawbana ibai lakani hairambado asengbo oire khalei adubo karam kanda haina kiba wanu haiba mak kyan taba ngamdre nawbadu uraga mairabagi manakta harawna chensilei bai na asengbi bule pura la ina aina purakani haidudi nawba noklaga Asyam harawingo ay di bule tongdore nawban harawbaduna mairabasului nokna masado haipet nong tharaklaga chirol tori nawbada noi china sok chalisa nang ay ka koiba chatkani haidro ay di ngara ibai da hainaranga adum tumlabu nonga laga kire duga mairaba masado amuk tingkhalanga nawbada yenglei fazare hero mali ado amuk ken manabane ay nangara lerak pa anuk machado amubado ado upsilo jo aya kau ibai nang atuk leiram ko ibai ai sas loisilaga thorake ba adum leiram ko hoine mene leiram gene nawbadu haround na manung chensin kre laisa so makhut masa sengdok laga tamna thorakpado thongal yaksilak-tuna mairabagi nakta lepi kaino yambo pau sa harakte nanguna ba lakpasu natna nangono kidaw haidiba noklaga hairakpani laisa mairabada paina yingli adoishu marai loirene angang kaidu pudoino karam kanda siliba plano ai ko ka ngawrida angang singarang koiba satningi haibaduda
ngasi di Sunday so oibani na koi ba pubirage tauba swai da kok ngau leitrasune aikhoi tung inarake su yani thausa da na hairakpa aroi bawan da lai sado I kari masu chatlu sikai na hairakadra khalubani adubo la ke hairadi inabning bagi fibam da tarak tore aduna ma sauning lei ai di kedo ina doiba ai bu thau yam leitaba mi dongna noina tung ina gadra ai thaba yam chinjai mera ba kaiso khumde nokmi lai sabu yeng laga lei tanja du da manung de changki ba naw bodo to na pam laga thurai mera ba leiram bodo obada ton sa raw raw ko ri la bo yam bo ngasai digi naw bana koi chatni na lang bada ai leifam khangdrabani iti tar di cherani na aingon su nei bada ai warabani mera ba nok laga angang di koi bicha sahar ne yam harawani to na ado yam bong naw base thazadani ninga yam tawbani ko makhat masai yam lengbani mache ton gi wadu da naw bade mera ba na pura roi harakadra pakhalei is ai ningai tong debo maram sumoi chetona khangsu khangna mera ba nok laga hoine mina marum ase amok pasida moina lamhele kaina kadaina ton angang du piro adai da ne sumle palai do saro angang achong basiso loshimira ga sasa puthoro si hainaga laisa da yinglei ton suno laga mache da yinglei laisa di I kari bani aduna marai tori noi thok pane adum chacho yawzaning dem ta mera ba pisum do suklap toranga laisa da yinglei matam se thengkina bani marai tong nu laisa chalo angang si thana sina ngam mera bagi wahai duda matei manau ani chatlam dagi marai tawa malaktuna ton sunok ning makhang mangam da bangi mo ongda khonjel do havet tok na nonglei minok su sathanjilanga mache nai che nang su yaw cho naw bagi lam khwen sida yamu se mafam marang khangroye mera bana halak pa thenglabani ma dorise ani changlaga haizilak paduda laisa du tumin lekre masu chati chatning bani adubu marai tongina tawbani chatning ba ko bani na hoi mai so hairam da manung da prabab chensin kre khongthang du na khangi laisa loisin ba changki bani haiba makoi sanok minomi laisa na chensin ki badu yengauri ka hek yorak paga laisa do charang pai bagumle ihan han bado upudu sat hangdok laga set kadaba phirol singdo sasat khandok laga thammi mingsel mamangda amu changki do na sambul puli mama samdo fathadok laga samjeto sajat hatoi maithong di ki na bakrai shulaiti ki dabana golden machugi chamlak to batop so malili aduga muka fanek amubada golden machuna color chatpado cheli khungup thamliba domda janglaga icham chamba option bi flat amma tonglaga choijai nan tari ba samlanga do haifet semlaga prabab chenthori thongal na gari khamliba merambagi nakta changlei nawbadi merambagi hek mamangda famkhre jeans toga t-shirt amubadumaga sunglass machadumaga amaso ubli masumdo karam kanda bu sem kibano chap chap khalamle anok marumdu da pisum ga do haibet suklaga machi de yingle as ichia noi nu pina lotion basidi ku he pictro pic he dorak li bawanda da laisana chehele masigi hekru machase wayang ankreda cheton kai sakhrage chemo na hoida chatkin haibani ado iche nang lak tu ni tu ibai do asai de lep da waramani naw magi wadu da mera ba da no thore is endani mabai ningba masu yauna karan tarak padunda laisa do ikai na mera ba da oina gumna khutum na sai yamung hek henjileba henjin na energy yaudre sasat karo thawdana sum phamasa wai habani ko wai habadu da laisa do konthong do prap loluranga bullet maning do da tapna ka khalai ahan bu oibana masado tahawgado malaga ipa khache ngari start torok patan jadu da mihul chet khatkiduna mera bagi fruit machi amada tapna paire side glass tagi magi mataw yingliba mera badi nokmi tore haifet khawdem laga nawmada haiba saraga haire nawwa kanna paizo he tawradine ai singmangamai ko bullet ti kanna thawdrade namida thawloi thokni haina bani aduna ai kanna thawge ko ahoi beiningdana laisado pakhat pe kai boy makhutuna nawbada haifet lamlaga nawbagi mabu waida konsili
Mairambasу nokmi makhut namaduna Laiza amadi nawbagi khutto pulapna chena paisilai. Aduga makhut namaduna tapna gari do thauba horagli. Mairabana makhut paisilakpaduda nungpal fauna phauriba ikai nungsiya namagi mataudo maithongda tangang machu oina fudoragli. Laptakna Mairabagi tung ilakpa guard singdaso gari start tawduna maningna tapli thauraga makhoibu ngakseli.